ngasi akhoi Hello Manipurgi lokachariba hiramasi angangsingda COVID naba yaurakpa aduga makoida sohalakpagi matang asini hiramasi gi matangda ngasi telephone gi khothangda teleconferencing mode aikoina expert haijirubada harau yabiraktuna hojik telephone gi line da lebiriba Dr. Nandaibam Kameswar Dr. C Department of Pediatrics Jenims da professor amadi head oina lebibani aduga Jenims ki additional medical superintendent gi phamchu paibiri loinana Pediatric Center of Excellence Jenims ki program director oina thau pubiriba doctor ni doctor ahan bamakta da doctor boy ko gi thawrumasi telephone gi kuthang da taram nokchari line da lebiragadi doctor amtang line da lebiraba natra doctor leijere oh yam nungai jere ahan bamakta da doctor butaram nokchari chillaba matam kaithok pidunai koida tanglaba matam pibi bagi damakta thagachari aikoi hojik chi doctor malem gi oina punneng bada doctor isana ju khangbiriba duni Apunba COVID-19 sohalabasi crore tarataret makaini masigi manungda Bharat ta crore ohum gumani aduga Manipur da ngarang numidang wairam phawbada leiribasi mioi lising yankai plus yankai nipan khare hena COVID yankai nipan marfuma thoi masi leirabani aduna masigi manungda hujik su COVID ki laina laisa da sia dum leptana leiri adu kitang ekoina sidai kitang nungai jaba haigadra me da yamna wangna Chamada mikun positive oirubadagi hujiksi below 10 taragi makhada lakpa masimakthakni aduna tapna sum hantaraklagadi tha ama ni sidai July August fawdadi phanayamna hanthakigani haibagi panabasu lei ngasi gi thoromchi hogdokchaba oina doctor hojik ekogi COVID na micham miyam general population da sokpasigi manungda angangsing da su sokpagi pawsini yam nungai tribase aduna angangsing da COVID na sogalakpasigi picture amatang hojik oiriba phibamsi karino amta takpiyo doctor hujik haibikre Manipurda narang phawbada punna lising yankai nipanga marifuma thoi jingi manungda sahi 35 subo phawbagi angang da narisi lising taruka chaunga yankai mapan haibedi apunbagi chamada tarama thoi dasmik ani mapan ne narisi angangda aduna adum yami haiba tare aduna first wave teki second wave na super heli aduna koi angang singji check-in thorang adum lenga ki mai kai teki su tawbiri koi island hospital da island covid care center na angang singji care center amasu nan akoi ki honorable chief minister na hangbo kigrabani aduna khudingmak lenga doctor sing amadi akoi mama pa westing alaman singna tangai padana saruk yamina badaka yamna hoi marak sidai khoi phone to birakadauba listeners sing tabiri basing da ningsing janing gisi ngasi gi thorom asida adom na saruk yabina bagi damakta thamjari ba telephone gi line asi 245008 sidai dial to biraklaga ngasi gi thorom se saruk lengsin biri ba doctor dagi khangbining basing hangbiba yagani aduga hujik doctor angang Manipur da nariba mioi lising yankai nipan ga marfuma sigi manungda angang si lising taruka chaunga yankai mapan haibadi 11.29% chada taramathoga dasmik ani ga mapan si nabagi doctor na takpire masi aikoina angang da naba ahan da naba sigi sum khanarako matamda angang da sandokpagi mawong aduga angang da matau karamna sandorokpagi haibase masi COVID-19 sandokpagi mawong si ga chapmana na dum angang han khaidana aikoina lawgadra kam haina tawim ta takpiu kitang dikhenai adum saurana di mane aidi angang dagi ahan da sandokpagi chang de khara hanthai ahan dagi angang da sandokpagi chang khara heli adubu angang na anaba si lowbai chang mu laigo khaba haigadra kitang hanthai maramdi lo khuba adagi manamatin choba si angang dagi ahan da chappa budi ahan na lo khuba de angang da chapna khara heli adubu angang di moi makun masa ha ma khotba ahan lamana tawbidre di mama pa na tawbidre di thoina tawdabanina aduna moi adum lawrok yabagi chance te adum lei adubu makhoi di koichat chatpa mapana kai de expose tawbagi chance se hanthabanina aduna moi de su adum hanthabai chance lei aduga magi physiology ki khena bai matungina angang dati na bai chance se khara hanthai hoi ahan ba phone call mta lokho cheke doctor hello takpiu line hoi Observe je airport lerong thendegi RK buncha RK ibungcha boycha takpiu doctor line da lady ai gi angang ti kano sure ba cha
ꯊꯥ ꯑꯅꯤ ꯁꯨꯔꯦ ꯁꯥꯔ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯀꯣꯚꯤꯗ ꯂꯥꯛꯑꯣꯏꯗꯕꯒꯤꯁꯦ ꯀꯃꯥꯏꯅ ꯆꯠ ꯁꯔꯥꯡ ꯂꯧꯒꯗꯒꯦ ꯍꯥꯏꯁꯦ ꯁꯥꯔꯗꯒꯤ ꯈꯪꯖꯅꯤꯡꯗꯅ ꯑꯝꯇ ꯇꯧꯖꯔꯛꯄꯅꯤ ꯍꯣꯏ ꯊꯥ ꯑꯅꯤꯒꯤ ꯑꯉꯥꯡ ꯑꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯃꯥꯒꯤ ꯀꯦꯌꯥꯔꯗ ꯂꯩꯕꯅꯤ ꯑꯗꯨꯅ ꯀꯣꯚꯤꯗ ꯅꯥꯍꯜꯂꯣꯏ ꯍꯥꯏꯔꯒꯗꯤ ꯃꯥꯕꯨ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯃꯥ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒ ꯃꯥꯕꯨ ꯄꯥꯏ ꯈꯣꯠꯇꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯇꯩ ꯑꯍꯜ ꯂꯃꯟ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯇꯥꯔꯦ ꯃꯈꯣꯏꯗ ꯅꯥꯗ꯭ꯔꯒꯗꯤ ꯑꯉꯥꯡꯗꯨꯅ ꯅꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯉꯥꯡꯗꯨ ꯃꯁꯥ ꯐꯅꯕ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯐꯖꯅ ꯑꯗꯨꯝ ꯄꯤꯊꯛꯀꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯣꯔꯃꯦꯜ ꯊꯥ ꯑꯅꯤꯒꯤ ꯑꯉꯥꯡꯗ ꯌꯦꯡꯁꯤꯟꯕꯤꯕ ꯑꯗꯨ ꯇꯧꯕꯤꯅꯤ ꯑꯗꯨꯒ ꯑꯉꯥꯡꯗꯨꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯣꯛꯄꯒꯤ ꯃꯇꯨꯡꯗ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯇꯥꯃꯤꯟ D3ꯒꯤ ꯗ꯭ꯔꯣꯞꯁꯤ ꯑꯗꯨꯝ ꯄꯤꯖꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡꯗꯨꯗ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯇꯤꯀꯥ ꯊꯥꯗꯣꯛꯄ ꯊꯥ 1.5 ꯍꯧꯔꯒ 2.5, 3.5ꯒꯤ ꯇꯤꯀꯥ ꯊꯥꯕ ꯃꯐꯝꯁꯤꯡꯗ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯇꯧꯔꯒ ꯀꯥꯞꯊꯣꯛꯄꯤꯕ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏ. ꯗꯣꯛꯇꯔꯅ ꯍꯧꯖꯤꯛ ꯇꯤꯀꯥ ꯍꯥꯏꯕꯤꯔꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯍꯤ 19 ꯃꯈꯥꯒꯤ ꯇꯤꯀꯥꯗꯤ ꯂꯩꯇ꯭ꯔꯤ ꯑꯇꯩ ꯇꯤꯕꯤ ꯇꯤꯀꯥ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯗ ꯀꯥꯞꯊꯣꯛꯄ ꯔꯨꯇꯤꯟ ꯏꯝꯃ꯭ꯌꯨꯅꯥꯏꯖꯦꯁꯟꯗꯣ ꯗꯣꯛꯇꯔ ꯍꯣꯏ ꯃꯁꯤꯁꯤꯡꯁꯤꯅ ꯑꯉꯥꯡꯗꯒꯤ ꯃꯥꯒꯤ ꯑꯇꯩ ꯂꯩꯅꯥ ꯂꯥꯏꯑꯣꯡ ꯃꯌꯥꯝꯗꯒꯤꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯍꯣꯏ ꯀꯣꯚꯤꯗ ꯃꯅꯨꯡꯁꯤꯗ ꯑꯇꯣꯞꯄ ꯂꯩꯅꯥꯅ ꯅꯥꯍꯟꯕꯁꯨ ꯌꯥꯗꯦ ꯌꯥꯝ ꯆꯨꯝꯃꯤ ꯗꯣꯛꯇꯔ ꯂꯥꯏꯟ ꯑꯝꯇꯒ ꯄꯤꯖꯒꯦ ꯍꯜꯂꯣ ꯃꯔꯛꯁꯤꯗꯩꯁꯤꯗ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯗꯣꯛꯇꯔꯁꯨ ꯇꯥꯕꯤꯔꯝꯃꯒꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯑꯗꯩ ꯃꯤꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯔꯤꯕꯁꯤ ꯐꯔꯁꯠ ꯋꯦꯕꯇꯒꯤ ꯁꯦꯀꯦꯟ ꯋꯦꯕꯁꯤꯅ ꯌꯥꯝ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯃꯍꯤꯛꯁꯤ ꯃꯥꯒꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡꯁꯤ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯗꯨꯒ ꯃꯁꯤ ꯑꯍꯨꯝꯁꯨꯕ ꯋꯦꯕ ꯑꯃꯁꯨ ꯑꯃꯨꯛ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠ ꯅꯤꯡꯐꯨ ꯉꯥꯡꯅꯕ ꯑꯗꯨꯒ ꯃꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤडियाꯅꯁꯨ ꯈꯔ ꯍꯦꯜꯂꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔꯒꯤ ꯀꯔꯤꯒꯨꯝꯕ ꯑꯍꯨꯝꯁꯨꯕ ꯋꯦꯕꯁꯤ ꯑꯃꯨꯛ ꯂꯥꯛꯂꯒꯗꯤ ꯁꯦꯀꯦꯟ ꯋꯦꯕꯁꯤꯒꯤ ꯐꯥꯎꯕ ꯍꯧꯖꯤꯛꯁꯤ ꯍꯥꯏꯊꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯊꯔꯗ ꯋꯦꯕꯀꯤ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡꯁꯤꯡꯗ ꯌꯥꯝ ꯁꯣꯛꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯃꯤꯌꯥꯝꯅ ꯁꯣꯟꯅꯕ ꯉꯥꯡꯅꯕ ꯑꯃꯈꯛ ꯂꯩ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔꯅ ꯃꯁꯤ ꯋꯥꯐꯝꯁꯤ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ. ꯊꯥꯔ ꯋꯦꯕ ꯂꯥꯛꯄꯒꯤ ꯆꯥꯟꯁꯁꯦ ꯑꯇꯩꯒꯤ ꯊꯣꯏꯗꯣꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯚꯦꯛꯁꯤꯟꯁꯦ ꯃꯇꯝ ꯆꯥꯅꯕꯗꯤ ꯄꯥꯛ ꯁꯟꯅ ꯀꯣꯚꯔꯦꯖ ꯇꯧꯍꯧꯔꯕ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯑꯅꯥꯕꯁꯦ ꯀꯟꯇ꯭ꯔꯣꯜ ꯐꯖꯅ ꯇꯧꯍꯧꯔꯒꯗꯤ ꯑꯗꯨꯒ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯍꯟꯊꯍꯟꯕ ꯉꯝꯃꯒꯗꯤ ꯊꯥꯔ ꯋꯦꯕ ꯂꯥꯛꯄꯒꯤ ꯆꯥꯟꯁꯁꯦ ꯍꯟꯊꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯦꯕ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯁꯦꯔꯤꯌꯁꯅꯦꯁ ꯑꯣꯏꯕ ꯍꯦꯟꯒꯠꯂꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯁꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯛꯇꯤꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯝꯅꯅꯕꯁꯨ ꯃꯣꯏꯅ ꯑꯗꯨꯝ ꯍꯣꯠꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯁꯁꯤꯒꯤ ꯃꯁꯛꯁꯦ ꯍꯣꯡꯉꯛꯄ ꯃꯥꯒꯤ ꯖꯤꯟ ꯍꯣꯡꯉꯛꯄ ꯃ꯭ꯌꯨꯇꯦꯁꯟ ꯇꯧꯔꯛꯄꯗꯨꯅꯅꯤ ꯑꯗꯨꯅ ꯑꯍꯨꯝꯁꯨꯕ ꯋꯦꯕꯇꯗꯤ ꯑꯍꯥꯟꯕ ꯋꯦꯕꯇ ꯑꯅꯤꯁꯨꯕ ꯋꯦꯕꯇ ꯅꯍꯥ ꯑꯃꯗꯤ ꯑꯉꯥꯡꯗ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯍꯨꯝꯁꯨꯕ ꯋꯦꯕꯇ ꯑꯉꯥꯡꯁꯤꯡꯗ ꯍꯦꯟꯒꯠꯂꯛꯄꯒꯤ ꯆꯥꯟꯁ ꯋꯥꯡꯉꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕꯅꯤ ꯑꯗꯨꯒ ꯂꯧꯅꯕꯒꯤ ꯆꯥꯡꯁꯨ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯑꯍꯥꯟꯕ ꯋꯦꯕꯇꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕꯅ ꯍꯦꯟꯅ ꯂꯧꯅꯕꯒꯤ ꯆꯥꯡꯁꯨ ꯍꯦꯜꯂꯤ. ꯌꯥꯝ ꯍꯦꯜꯂꯤ ꯗꯣꯛꯇꯔ ꯐꯣꯟ ꯀꯣꯜ ꯑꯃꯇꯒ ꯂꯧꯈꯠꯆꯒꯦ ꯐꯣꯟ ꯀꯣꯜ ꯍꯜꯂꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯔꯒ ꯗꯣꯛꯇꯔ ꯋꯥ ꯍꯪꯕꯤꯌꯨ. ꯐꯣꯟ ꯇꯧꯖꯕ ꯌꯥꯔꯒꯗꯤ ꯈꯥꯡꯉꯕꯣꯛ ꯁꯣꯔꯋꯥꯡꯃ ꯄꯥꯔꯠ 1ꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯍꯦꯃꯟꯇ ꯇꯥꯛꯄꯤꯌꯨ. ꯉꯁꯤ ꯊꯝꯕꯤꯔꯤꯕ ꯇꯣꯄꯤꯛꯁꯤꯗ ꯉꯁꯤꯒꯤ ꯄꯦꯄꯔꯗ ꯌꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯦꯛꯁꯄꯥꯔꯠꯇꯒꯤ ꯈꯪꯖꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 5ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤ ꯃꯥꯛꯁ ꯎꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯖꯦꯅꯔꯦꯜ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯅ ꯆꯍꯤ 5ꯒꯤ ꯃꯈꯥꯗ ꯂꯩꯕꯁꯤ ꯎꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯈꯛ ꯌꯥꯎꯕ ꯑꯗꯨꯒ ꯆꯍꯤ 6ꯇꯒꯤꯅ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯎꯍꯟꯒꯗꯧꯕꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯕ ꯑꯗꯣ ꯃꯁꯤ ꯍꯧꯖꯤꯛ COVID-19ꯒꯤ ꯌꯥꯝꯅ ꯄꯦꯟꯗꯦꯃꯤꯛ ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕꯗ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯑꯦꯛꯁꯄꯥꯔꯠꯀꯤ ꯈꯪꯖꯅꯤꯡꯕ. ꯐꯅꯤ ꯑꯉꯥꯡꯁꯤꯡꯅ ꯃꯥꯛꯁ ꯎꯞꯄꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕ ꯀ꯭ꯋꯦꯁꯟꯅꯤ. ꯑꯩꯈꯣꯏ ꯏꯟꯗꯤꯌꯟ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯄꯦꯗꯤꯌꯥꯇ꯭ꯔꯤꯛꯁꯅꯗꯤ ꯆꯍꯤ 2ꯕુ ꯁꯨꯔꯒꯗꯤ ꯑꯉꯥꯡꯗꯨꯅ ꯍꯥꯞꯄ ꯌꯥꯔꯒꯗꯤ ꯃꯥꯛꯁꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯑꯗꯒꯤ ꯏꯃꯨꯡꯗꯨꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯥꯏꯅ ꯇꯧꯏ. ꯑꯗꯨꯕꯨ ꯆꯍꯤ 5 ꯃꯈꯥꯗꯗꯤ ꯃꯥꯛꯁ ꯎꯞꯄꯁꯦ ꯑꯉꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯩ. ꯃꯔꯝꯗꯤ ꯎꯞꯄꯨ ꯌꯥꯗꯕꯗꯒꯤ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯃꯃꯥꯒꯤ ꯃꯥꯛꯁ ꯃꯥꯅ ꯐꯣꯏꯗꯠꯇꯅ ꯍꯦꯛꯇ ꯁꯥꯟꯅꯕ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ. ꯑꯗꯨꯅ
ꯆꯍꯤ ꯑꯅꯤ ꯃꯈꯥꯗꯗꯤ ꯑꯩꯈꯣꯏꯅ ꯃꯥꯔꯛꯁꯤ ꯎꯞꯄꯁꯤ ꯈꯨꯗꯣꯡ ꯆꯥꯗꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯛꯏꯕ ꯆꯍꯤ 5 ꯃꯊꯛ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯦꯛꯖꯦꯛꯂꯤ ꯁꯤꯗꯒꯤ ꯎꯞꯀꯗꯕꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯥꯛꯊꯣꯛꯄ ꯌꯥꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯑꯍꯜꯁꯤꯡꯅ ꯐꯖꯅ ꯃꯥꯔꯛꯁꯤ ꯎꯞꯄ ꯗꯔꯀꯥꯔ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗꯨꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯌꯥꯎꯔꯒꯗꯤ ꯏꯟ ꯍꯥꯎꯁ ꯏꯃꯨꯡ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯃꯥꯔꯛꯁ ꯎꯞꯄꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯣꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯣꯚꯤꯗꯀꯤꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯦ ꯀꯣꯚꯤꯗꯁꯤ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕ ꯌꯥꯕ ꯁꯤꯝꯇꯝꯁꯤꯡꯁꯤ ꯂꯥꯏꯑꯣꯡꯁꯤꯡꯁꯤ ꯂꯥꯛꯂꯒꯗꯤ ꯃꯁꯤ ꯌꯥꯝ ꯊꯨꯅ ꯇꯦꯁꯇꯤꯡ ꯇꯧꯊꯣꯛꯄꯒꯤ ꯑꯉꯥꯡꯁꯤꯡꯗ ꯀꯔꯤ ꯁꯤꯝꯇꯝ ꯂꯥꯛꯏ ꯗꯣꯛꯇꯔ ꯃꯁꯤ ꯑꯍꯟꯗ ꯂꯥꯛꯄꯒ ꯑꯉꯥꯡꯗ ꯂꯥꯛꯄꯒꯁꯤ ꯏꯃꯥꯟ ꯃꯥꯟꯅꯕ꯭ꯔꯥ ꯑꯉꯥꯡꯒꯤ ꯇꯣꯞ ꯈꯔ ꯃꯥꯒꯤ ꯂꯥꯏꯅꯥ ꯁꯤꯒꯤ ꯂꯥꯏꯑꯣꯡ ꯈꯔ ꯂꯩꯕ꯭ꯔꯥ ꯇꯥꯛꯄꯤꯌꯨ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯕ ꯅꯠꯇ꯭ꯔꯁꯨ ꯑꯉꯥꯡꯅ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯅ ꯍꯥꯏꯕ ꯈꯣꯠꯄ ꯉꯝꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅ khitang ꯈꯦꯠꯅꯩ ꯑꯉꯥꯡꯗꯗꯤ ꯃꯁꯥ ꯁꯥꯕ ꯃꯅꯝ ꯃꯇꯤꯟ ꯆꯣꯕ ꯈꯅꯥꯎ ꯅꯥꯕ ꯂꯣꯛ ꯈꯨꯕ ꯑꯗꯒꯤ ꯁꯣꯔ ꯍꯣꯟꯕꯁꯤ khitang ꯊꯨꯒꯠꯄ ꯑꯗ ꯀꯣꯛ ꯆꯤꯛꯄꯁꯤ ꯃꯣꯏꯗꯤ ꯍꯥꯏꯕ ꯍꯩꯇꯕꯅꯤ ꯍꯛꯆꯥꯡꯗ ꯆꯤꯛꯄꯁꯤ ꯍꯥꯏꯕ ꯍꯩꯇꯕꯅꯤꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯗꯒꯤ ꯄꯣꯊꯥꯐꯝ ꯈꯪꯗꯕ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯦꯡꯕꯗ ꯍꯩꯅꯤꯡꯗꯕ ꯃꯁꯥ ꯆꯣꯛꯊꯅ ꯎꯕ ꯆꯥꯎ ꯊꯛꯎ ꯌꯥꯗꯕ ꯑꯗꯨꯅ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯣꯕ ꯐꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯝꯇꯝꯁꯤꯡꯁꯤ ꯑꯗꯨꯝ ꯀꯣꯚꯤꯗꯇ ꯑꯗꯨꯝ ꯊꯦꯡꯅꯩ ꯍꯣꯏ ꯍꯥꯏꯔꯤꯕ ꯁꯤꯝꯇꯝꯁꯤꯡꯁꯤ ꯂꯩꯔꯒꯗꯤ ꯇꯦꯁ ꯇꯧꯊꯣꯛꯀꯗ꯭ꯔꯥ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯗꯦꯕꯦꯟꯗ꯭ꯔ ꯁꯥꯍꯦꯕꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯁꯤꯝꯇꯝ ꯍꯦꯛ ꯂꯩꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯑꯍꯟꯗ ꯊꯨꯅ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯑꯣꯏꯔꯝꯃꯣꯏꯗ ꯍꯥꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯌꯦꯛꯊꯣꯛꯄꯤꯒꯅꯨ ꯃꯔꯝꯗꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯀꯥꯟꯗ ꯇꯦꯁ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯉꯟꯅ ꯂꯥꯌꯦꯡꯍꯧꯒꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯉꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯡꯕꯗꯒꯤ ꯁꯤꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝꯁꯤꯡ ꯃꯅꯨꯡꯗ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡꯁꯤꯡ ꯂꯩꯕ ꯏꯃꯨꯡꯗꯗꯤ ꯑꯍꯜ ꯑꯃ ꯁꯤꯝꯇꯝ ꯍꯦꯛ ꯂꯥꯛꯄꯒ ꯍꯥꯏꯔꯤꯕ ꯁꯤꯝꯇꯝꯁꯤꯡꯁꯦ ꯍꯦꯛ ꯂꯥꯛꯄꯒ ꯁꯣꯏꯗꯅ ꯇꯦꯁ ꯇꯧꯊꯣꯛꯄꯤꯌꯨ ꯑꯍꯣꯏ ꯀꯣꯜ ꯑꯝꯇꯒ ꯂꯧꯈꯠꯆꯒꯦ ꯗꯣꯛꯇꯔ ꯍꯜꯂꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯝꯇꯝ ꯂꯥꯛꯄꯁꯤꯃ ꯗꯣꯛꯇꯔꯅ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯔꯦ ꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯍꯟꯁꯤꯡꯗꯁꯨ ꯑꯦꯁꯤꯝꯇꯣꯃꯦꯇꯤꯛ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯏꯑꯣꯡꯁꯤꯗꯤ ꯎꯠꯊꯣꯔꯛꯇꯕ ꯂꯣꯛ ꯈꯨꯗꯕ ꯑꯗꯒꯤ ꯂꯥꯏꯍꯧ ꯍꯧꯗꯕ ꯑꯗꯒꯤ ꯍꯛꯆꯥꯡꯁꯤ ꯌꯥꯝꯅ ꯆꯣꯛꯊꯕ ꯑꯗꯒꯤ ꯃꯅꯝ ꯐꯥꯎꯔꯛꯇꯕ ꯃꯍꯥꯎ ꯈꯪꯉꯛꯇꯕ ꯁꯤꯒꯤꯒꯨꯝꯕꯒꯤ ꯁꯤꯃ ꯑꯍꯟꯗ ꯊꯦꯡꯅꯔꯦ ꯃꯁꯤꯒꯨꯝꯕꯁꯤ ꯅꯠꯇꯕ ꯑꯗꯨꯝ ꯇꯦꯁ ꯇꯧꯔꯨꯔꯒꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯝꯇꯝꯁꯤꯡꯁꯤ ꯑꯃꯠꯇ ꯂꯩꯇꯕ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯔꯤ ꯗꯣꯛꯇꯔ ꯁꯤꯝꯇꯣꯃꯦꯇꯤꯛ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯝꯇꯝ ꯌꯥꯎꯗꯕ ꯃꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯂꯒꯗꯤ ꯃꯁꯤꯗꯅ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤ ꯆꯨꯝꯃꯤ ꯌꯥꯝꯅ ꯑꯉꯥꯡꯁꯤꯡꯗꯁꯨ ꯑꯦꯁꯤꯝꯇꯣꯃꯦꯇꯤꯛꯅ ꯑꯗꯨꯝ ꯂꯩ ꯍꯦꯟꯅ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯗ ꯑꯦꯁꯤꯝꯇꯣꯃꯦꯇꯤꯛ ꯑꯗꯨꯒ ꯃꯥꯏꯜ ꯑꯣꯏꯕ ꯍꯥꯏꯗꯤ ꯈꯖꯤꯛꯇꯪ ꯅꯥꯕꯁꯤꯅꯤ ꯑꯉꯥꯡꯁꯤꯡꯗꯅ ꯍꯦꯟꯅ ꯈꯖꯤꯛꯇꯪ ꯅꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯇꯝ ꯂꯩꯕꯁꯤꯡꯒꯤ ꯃꯅꯨꯡꯗ 10% ꯍꯟꯊꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯕꯒꯤ ꯆꯥꯟꯁꯁꯦ 10% ꯍꯟꯊꯕ ꯌꯥꯏꯌꯦꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯅꯁꯨ ꯐꯣꯡꯉꯤ ꯍꯥꯏꯔꯤꯕꯁꯤ ꯃꯅꯨꯡꯗ 100 3 ꯐꯥꯎꯕꯏꯃꯤꯁꯟ ꯇꯧꯕꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯌꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯄꯥꯅꯔꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯗꯤ ꯑꯦꯁꯤꯝꯇꯣꯃꯦꯇꯤꯛ ꯑꯣꯏꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯑꯍꯜ ꯑꯃ ꯁꯤꯝꯇꯝ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯨꯅ ꯇꯦꯁ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯑꯍꯟꯗꯨꯒ ꯅꯪꯅꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯃꯨꯛ ꯇꯦꯁ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯑꯉꯥꯡꯗꯗꯤ ꯃꯅꯝ ꯐꯥꯎꯗꯕꯁꯤ ꯌꯨꯖ꯭ꯋꯦꯂꯤ ꯃꯅꯝ ꯑꯁꯤ ꯆꯍꯤ 9 ꯑꯌꯥꯝꯕꯅ ꯑꯌꯥꯝꯕꯅ ꯍꯥꯏꯕ ꯉꯝꯃꯤ ꯑꯗꯨꯒꯤ ꯃꯈꯥꯗꯗꯤ ꯃꯣꯏ ꯆꯥꯎ ꯊꯛꯎ ꯌꯥꯗꯕ ꯅꯠꯇꯅ ꯃꯅꯝ ꯐꯥꯎꯗꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯀꯌꯥ ꯈꯪꯕꯟꯗꯦ ꯆꯥꯎꯔꯥꯛꯅ ꯂꯥꯏꯟ ꯑꯝꯇ ꯀꯣꯜ ꯑꯝꯇ ꯄꯤꯖꯒꯦ ꯍꯜꯂꯣ ꯉꯁꯤꯒꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯔꯟꯖꯤꯠ ꯈꯣꯡꯃꯅꯠꯇꯣ ꯃꯦꯗꯥꯝ ꯍꯣꯏ ꯇꯥꯛꯄꯤꯌꯨ ꯔꯟꯖꯤꯠ ꯀꯩꯅꯣꯅꯤ ꯑꯩꯅ ꯗꯣꯛꯇꯔꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯑꯉꯥꯡ ꯎꯅꯕꯗꯤ ꯀꯨꯏꯗ꯭ꯔꯤꯕ ꯑꯗꯨꯗ ꯑꯉꯥꯡꯁꯤꯒꯤ ꯐꯤꯕꯝ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯃꯃꯥꯒ ꯃꯆꯥꯒ ꯑꯅꯤꯒꯤ ꯂꯩꯅꯔꯤꯕ ꯃꯔꯛꯇ ꯂꯩꯅꯔꯤꯕꯁꯤ ꯀꯔꯝꯍꯥꯏꯅ ꯊꯝꯕꯤꯒꯗꯒꯦ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯗꯦꯜꯇꯥ ꯍꯥꯏꯕ ꯑꯃ ꯏꯟꯗꯤꯌꯥꯗꯒꯤ ꯁꯟꯇꯣꯛꯏ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯁꯨꯒꯥꯏꯅ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ ꯐꯅꯤ
ꯑꯀꯣꯟ ꯕꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯚꯦꯔꯤꯌꯦꯟꯠ ꯃꯥꯜꯂꯤ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯁꯟꯗꯣꯛꯏꯕ B1167 ꯁꯤ ꯅꯠꯇꯕ B1617 ꯁꯤ ꯍꯣꯏ ꯃꯁꯤ ꯅꯠꯇꯕ ꯗꯦꯜꯇꯥ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯕ꯭ꯔꯥ ꯗꯣꯛꯇꯔ ꯑꯩꯃꯛꯇꯤ ꯆꯞ ꯆꯥꯅ ꯈꯪꯖꯗ꯭ꯔꯦ ꯑꯩꯃꯛꯇꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯟꯗꯣꯛꯏꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇ꯭ꯔꯦꯟꯁꯤ B1617 ꯗꯨꯅꯤ ꯁꯤ ꯅꯠꯇꯕꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯍꯥꯟꯕꯒꯤ ꯋꯥꯍꯪꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯃꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯑꯉꯥꯡ ꯎꯅꯐꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯖꯦꯅꯤꯝꯁꯇꯁꯨ ꯂꯩ ꯔꯤꯝꯁꯇꯁꯨ ꯂꯩ ꯑꯗꯨꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯉꯥꯡꯒꯤ ꯃꯃꯥꯁꯤꯡꯒꯤ ꯃꯤꯔꯣꯟꯕꯁꯤ ꯑꯉꯥꯡ ꯎꯅꯕꯝꯗ ꯑꯉꯥꯡꯁꯨ ꯎꯅꯕꯅꯤ ꯑꯗꯨꯒ ꯃꯥꯡꯖꯧꯗꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯑꯒꯗꯤ ꯆꯦꯛꯁꯤꯟꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯇꯧꯗꯅ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯁꯤꯝꯇꯝ ꯂꯥꯛꯄꯒꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯒ ꯂꯥꯏꯍꯧ ꯂꯩꯇ꯭ꯔꯒꯗꯤ ꯅꯨꯃꯤꯠ 4ꯅꯤ ꯑꯗꯨꯗꯤ ꯏꯚꯟ ꯁꯔꯀꯥꯔꯅ ꯂꯩꯉꯥꯛꯅ ꯇꯦꯁ ꯐꯥꯎ ꯇꯧꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒ ꯑꯉꯥꯡ ꯄꯣꯛꯑꯒꯗꯤ ꯄꯣꯛꯂꯛꯏꯕ ꯑꯉꯥꯡꯗꯨ ꯃꯕꯨꯛ ꯑꯗꯨꯝ ꯐꯖꯅ ꯄꯤꯊꯛꯀꯅꯤ ꯇꯧꯕꯇꯕꯨ ꯃꯃꯥꯗꯨ ꯃꯥꯛꯁ ꯎꯞꯇꯅ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯇꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯤꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯊꯝꯕꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯕꯨꯛ ꯄꯤꯊꯛꯑꯝꯗꯥꯏꯗ ꯑꯉꯥꯡꯗꯨ ꯑꯗꯨꯝ ꯄꯝꯕꯤꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯥꯡꯁꯦ ꯄꯨꯡ 10ꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯦꯁ ꯇꯧꯊꯣꯛꯄ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯍꯣꯏ ꯍꯜꯂꯣ ꯈꯪꯗꯣꯛꯄ ꯍꯥꯏꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯜꯂꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯔꯛꯑꯣ ꯋꯥꯍꯪ ꯍꯪꯕꯤꯔꯣ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯏꯁꯤ ꯀꯣꯡꯒꯨ ꯆꯦꯛꯀꯣꯟꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯍꯣꯏ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯍꯪꯖꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤꯗꯤ नत्तरे ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯦꯛꯁꯤꯟꯁꯦ ꯐꯥꯔꯁ ꯀꯥꯞꯄꯦ ꯑꯍꯥꯟꯕ ꯐ꯭ꯔꯟꯠ ꯂꯥꯏꯟꯁꯤꯡꯒꯤ ꯐꯥꯔꯁ ꯗꯣꯁ ꯀꯥꯞꯄꯗ ꯅꯨꯃꯤꯠ 28 days ꯐꯥꯎ ꯃꯅꯨꯡꯗ ꯑꯣꯏꯅ ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯔꯁት ꯗꯣꯁ ꯀꯥꯞꯄꯁꯤꯅ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯥ 3 ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯏꯅ ꯑꯃ ꯂꯦꯞꯄꯒꯤ 28 days ꯇꯣꯛꯊꯣꯛꯑꯒ ꯃꯁꯤꯅ ꯍꯥꯟꯅꯒꯤꯗꯨ 28 days ꯗ ꯀꯥꯞꯈꯤꯕꯗꯨꯒ ꯍꯧꯖꯤꯛꯀꯤ 3 months ꯅꯠꯇ꯭ꯔꯒ 1 month ꯀꯤ ꯃꯇꯨꯡꯗ ꯀꯥꯞꯄꯤꯁꯤꯒ ꯑꯅꯤꯁꯤ ꯀꯥꯟꯅꯕꯁꯤ ꯀꯅꯥꯅ ꯍꯦꯟꯒꯗꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯉꯥꯡꯅꯔꯛꯏꯁꯦ ꯍꯣꯏ ꯐꯅꯤ ꯑꯝꯇ ꯄꯥꯎꯈꯨꯝ ꯑꯉꯥꯡꯒꯤ ꯅꯠꯇ꯭ꯔꯒꯁꯨ ꯚꯦꯛꯁꯤꯟ ꯍꯥꯏꯕ ꯄꯣꯠꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯄꯣꯠꯅꯦ ꯍꯥꯏꯖꯒꯦ ꯇꯁꯦꯡꯕꯗꯤ ꯑꯉꯥꯡꯗꯁꯨ ꯚꯦꯛꯁꯤꯟ ꯑꯃꯒꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 19 ꯈꯦꯠꯅꯒꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯂꯩꯉꯥꯛꯅ ꯄꯤꯕ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯒꯦꯞꯁꯤ ꯁꯨꯝ ꯍꯦꯟꯒꯠꯄꯅꯤ ꯑꯗꯨꯒ ꯒꯦꯞ ꯍꯦꯟꯒꯠꯂꯤꯒꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯁꯦꯀꯦꯟ ꯗꯣꯁꯀꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤꯁꯦ ꯀꯥꯟꯅꯕ ꯍꯦꯜꯂꯦ ꯍꯥꯏꯕꯁꯤ ꯚꯦꯛꯁꯤꯟ ꯂꯣꯏꯅꯃꯛꯀꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯣꯔꯣꯅꯥꯒꯤꯁꯤ ꯀꯥꯟꯅꯕ ꯍꯦꯜꯂꯦ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯅꯩ ꯑꯗꯨꯕꯨ ꯍꯥꯟꯅ 28 days ꯀꯥꯞꯈ꯭ꯔꯦ ꯁꯦꯀꯦꯟ ꯗꯣꯁ ꯑꯩ ꯏꯁꯥꯃꯛꯁꯨ 28 days ꯀꯥꯞꯄꯤ ꯑꯗꯨꯗ ꯌꯥꯝ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯅ ꯊꯣꯏꯅ ꯉꯥꯡꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯅꯥꯕꯁꯤꯅ ꯍꯥꯏꯐꯦꯠ ꯆꯪꯉꯛꯄ ꯀꯥꯟꯗ ꯑꯅꯥꯕꯁꯤꯅ ꯇꯧꯗꯣꯏꯗꯨꯁꯨ ꯚꯦꯛꯁꯤꯟꯒꯤ ꯀꯥꯟꯅꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ इनिशिएट तौदना माना हौदोकपा अमग लोइनना हक्सांगजिदा माना अखोइगी नाकथोकचनब शक्ति से सिंगत नाकथोनब अखोइ करी मेमोरी सेल जे करेनी हौदोकतना तयारी तहले अदुना थोइना सिंगबिरुनु तौबदबो हाना 4 to 6 weeks हारंबदु अदिगी 6 to 8 weeks अमो हेंगले अदुगा हुजिंना मु फर्स्ट सेकेंड डोज से था हुम खेनबसि फैयेना खल्ली अदुबु सेकेंड डोज फंगदिगे मरक सिदति याम चेक्सिन लेबियु वैक्सीन कापेना लाइथोकपिगनु अखोइ तौबम थोकपा मार्क्स सुपा सोशल डिस्टेंसिंग खुता हांबा सोइदना तौबियु अदुगा यारिमे मखै मतम सुरकांदा सेकेंड डोज से कापियु होय डॉक्टर ने यामना मरिक चुमना ताकपिखरे मसिदा करिमता सिंगनिंगाय लेते डॉक्टर इसामक्सु होजिकी सेकेंड डोज हेलो ताकपियु मेंग लेफम गुड मॉर्निंग डॉक्टर गुड मॉर्निंग ताकपियु गुड मॉर्निंग नमस्ते मसिगी कोई थंबीरिबा टॉपिक सिगा मरि लेना इन वाहंग मकतंग पेंशन बिरबा एक्सपर्ट के हंगजिन बामना होगी था तरुक्तगिना सही अमा फावबगी मनिंग लैबा आंगांग सिंसी करिंबा पिपांगांग जे पॉजिटिव पोयरबा अदु मागी होल फैमिली मागी आंगांग दो सेनगा तोरिबा माय ममा नत्रगा मचे मने सिंग लैरिबा सिंगना पॉजिटिव पोयरबा तारगदी आंगांग ngасagi masa matumda kugi chaba thakpa khotpagi karimtang moirobonina masigi magi angang sigi chaba sigi tawba angang sigi loina bagi mongsi kamaina loina gadage se mention bit expert gi
ꯈꯤꯇꯪ ꯈꯪꯖꯧꯒꯦ ꯗꯣꯛꯇꯔ ꯍꯣꯏ ꯐꯅꯤ ꯉꯁꯥꯏꯅ ꯃꯃꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒ ꯃꯆꯥ ꯑꯣꯏꯗꯕ ꯍꯧꯖꯤꯛꯅ ꯃꯆꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒ ꯃꯃꯥ ꯑꯣꯏꯗꯕ ꯃꯁꯤꯒꯤ ꯂꯣꯏꯅꯕꯒꯤ ꯃꯑꯣꯡꯗꯣ ꯗꯣꯛꯇꯔ ꯇꯥꯛꯄꯤꯌꯨ ꯍꯣꯏ ꯑꯩ ꯍꯥꯏꯖꯒꯦ ꯑꯌꯥꯝꯕꯗꯤ ꯑꯉꯥꯡꯅ ꯂꯧꯔꯛꯏꯁꯦ ꯏꯃꯨꯡꯒꯤ ꯃꯔꯨꯑꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯈꯥꯗ ꯂꯧꯔꯛꯏꯁꯦ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯃꯤ ꯑꯃꯗꯒꯤ ꯑꯃꯗ ꯑꯣꯏꯔꯝꯃꯒ ꯁꯤꯝꯇꯣꯃꯦꯇꯤꯛ ꯑꯣꯏꯔꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒꯗꯤ ꯑꯉꯥꯡꯒꯤ ꯆꯍꯤ ꯑꯃꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏ ꯏꯚꯟ ꯆꯍꯤ 5, 6, 10 ꯐꯥꯎꯗ ꯃꯊꯟꯗ ꯂꯩꯕ ꯌꯥꯗꯕ ꯃꯇꯥꯡꯁꯦ ꯑꯗꯨꯝ ꯊꯣꯛꯏ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯌꯦꯡꯁꯤꯟꯕꯤꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯊꯥ 6ꯇꯒꯤ ꯆꯍꯤ 1 ꯐꯥꯎ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯒꯗꯤ ꯃꯥꯒꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯄꯤꯊꯛꯄꯗꯨ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯃꯃꯥꯅ ꯁꯦꯕꯥ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏ ꯑꯗꯨꯒ ꯁꯦꯕꯥ ꯇꯧꯕ ꯀꯥꯟꯗ ꯑꯉꯥꯡꯗꯨꯗꯤ ꯃꯥꯛꯁ ꯎꯞꯄ ꯌꯥꯔꯣꯏꯗꯕꯅꯤꯅ ꯑꯉꯥꯡꯗꯣ ꯃꯈꯨꯠ ꯃꯁꯥ ꯇꯩꯊꯣꯛꯄꯤꯕ ꯌꯥꯏ ꯃꯅꯝ ꯃꯇꯤꯟ ꯁꯦꯡꯗꯣꯛꯎꯔꯀꯥꯟꯗ ꯐꯖꯅ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯄ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯃꯥꯗꯨ ꯐꯖꯅ ꯃꯥꯛꯁ ꯎꯞꯄ ꯇꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯕꯥ ꯍꯦꯛ ꯂꯣꯏꯕꯒ ꯄꯤꯖ ꯄꯤꯊꯛ ꯂꯣꯏꯕꯒ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯄ मबुक पिथक्पा अनांग था तरुतगी सही अमा बौगी मनुंगदा लैबा अनांगी नॉर्मल सेवासिदा सेवा तरुब मीना संगक तनबा यामना सेक्सिना मास्क उप्तना खुचा हामदोकपा अदगी लोयरगा खुचा हामदोकपा अदगी सेवा तौरिङदा मिट माइ पाइदबा अदगी मयामगी सेक्सिन थौरांजे ꯁꯤ ꯐꯖꯅ ꯇꯧꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯉꯥꯡꯗꯤ ꯃꯊꯟꯗ ꯍꯨꯟꯗꯣꯛꯄꯗꯤ ꯌꯥꯔꯣꯏ ꯏꯚꯟ ꯆꯍꯤ 6ꯇꯒꯤ ꯆꯍꯤ 12 ꯐꯥꯎꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯃꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯗꯒꯤ ꯀꯤꯌꯥꯔꯒꯤꯕ ꯃꯃꯥ ꯃꯄꯥ ꯑꯗꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯤ ꯁꯣꯏꯗꯅ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯣꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤ ꯁꯤꯝꯇꯝ ꯂꯥꯛꯑꯁꯨ ꯂꯥꯛꯇ꯭ꯔꯁꯨ ꯀꯔꯝꯕ ꯃꯇꯝꯗ ꯗꯣꯛꯇꯔꯅ आइडियली टेस्टिंग तौहनबिनिंगी हुजिक्ति अखोइगी मास टेस्टिंग हाइदना लेकाय लेकाय खुन खुनदसु तौनरी मसी आई हाइजगे करिगुबा इबुंगदुदा अहन अमा नत्रगा पॉजिटिव ओइरगदि आंगांदा तुम टेस्ट तौगन अदुगा मास टेस्टिंग दु करिगुबा इमुंगदुदा चिंगनाबा लैरबा अदुइदि मास दुम यावना तौथोकपा याय अदु नतदना इमुंगदुदा लैकायगी लापा कांजुदा मास टेस्टिंग जे करिगुबा लैकायदुदा रेट वांगागदि नत्र इमुंगदुदा चिंगनागदि मासु जॉइन तौबदा कैसु अटाइबदि लैते अदुना इना सा हाइजकिबदो चहीगिदि 24 आवर दगी अदुम तौबदि यारबने अदुबु दरकाय मतुंगना ममाना पॉजिटिव ओइर पो कांदा तौबे वाना दु अतै नॉर्मल कंडीशन दि अहदुदगी लौगदबन अदि ममादुदि लौगदबन अदुना ममादुना फजना अखोइगी चंदबि मतुंगिना अंगांगुना मतुंदा आइसोलेट तौदन लैदना अतैगी चेक्सिन लैरगदि अंगांग चंगिंगाय लेते सिबोगी तौदसु या हैबदि लेते अदुगा अखोइगी मागी अंगांगदुगी सिचुएशन नि मतुंगिना अखंग अहिना ताकपिबदुना अदुम फानेना खल्लि मरमदि खुदिमक्ता अप्लाई तौबा रूल जे थोदोपा लेते अदुगा टेस्ट दम तौथोपा याय हेलो हेलो ताजरे मिंग लेफम हाइबियु वांग हांबियु अइना माइथेम बेबिका सिंगा कादिगी हाय बेबिका तापि लाखदो थर्ड वेबसिगना मक्ता आगांग सुसोकने हाबिना खुइ कम मणिपुरगी हॉस्पिटल अमसुंग खुइ कंटेनमेंट जोन लेगा सिंग दका बसिंग हाइताइको ngairaga leidura taga heng la kan tawdura sigi matang clearance ma ka pamjaba yam fajaba miyam na khangin skun gumba pagang sina sumu heng skun gumba hangno re phone hata gadi hoi ko oja singna kai ro logodege moroina atingi makada le wangang sing leidina ko ko su angang kamjaraga muso ko oja singna su gadi ka bibi hoi funny doctor ekoi takpiu angang singi section thawang je soidana logadabani angang singda akoigi hainadi oina leiginaba develop taunaba akoi khutsa hamdokpa mai mit paidaba adigi masa phanaba khudong chanaba si leirani aduga angang idongte daina ngasai chu panjagre lengangna island covid care center na langthabanda ama handokre adada degi covid care center in the su karigumba mapa duna natraga care gi berduna positive orba angana positive orgidi makoigi laikai gi khudong chaba madi anak pagi matungina adum leibata thinba leite adege mo akoigi jenin samadi rimta angangi damukta dum khudong chaba lei akoi lenga ki pakta matungina akoi angangi pedatin intensive care unit covid ki damakta akoi sem saba haujar hoi adu ani subu wafam bebeka gi si doctor karigumba school sing si hangdora agadi hujik si state sing da tapna lockdown curfew no chingba sing chi khara lokthokna ko haurak pa yawre manipur da su phibam jina fagala agadi hangdoraktana school gumba tora agadi class tora agadi oja singa angang singa loina bagi mong gi matang de doctor na kitang hoi ai madu ma che thaure ada mache
ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯖꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯌꯨ ꯃꯔꯝꯗꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯣꯖꯥꯁꯤꯡꯅ ꯐꯅ ꯆꯦꯛꯁꯤꯜꯂꯒꯁꯨ ꯇꯣꯉꯥꯟꯅ ꯐꯝꯃꯒꯁꯨ ꯑꯉꯥꯡꯁꯤꯡꯅ ꯑꯣꯖꯥꯅ ꯍꯦꯛ ꯑꯣꯖꯥ ꯑꯃ ꯁꯤꯟꯅꯕꯗꯕꯨ ꯑꯣꯏꯔꯁꯨ ꯂꯥꯛꯄꯗꯕꯨ ꯑꯣꯏꯔꯁꯨ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯗꯕꯨ ꯑꯣꯏꯔꯁꯨ ꯃꯣꯏ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯁꯦ ꯑꯁꯤ ꯉꯥꯛꯄꯁꯦ ꯑꯩꯗꯤ ꯑꯣꯏꯊꯣꯛꯑꯦꯅ ꯈꯜꯂꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯏꯚꯟ ꯑꯆꯧꯕ ꯑꯉꯥꯡꯐꯥꯎꯗ ꯀ꯭ꯂꯥꯁꯁꯤ ꯃꯥꯏ ꯃꯐꯝꯗ ꯇꯣꯉꯥꯟ ꯐꯝꯃ ꯀꯥꯟꯗ ꯍꯦꯛ ꯂꯣꯏꯕꯒ ꯄꯨꯂꯞ ꯍꯦꯛ ꯀꯨꯝꯊꯕꯒꯨꯝꯕ ꯄꯨꯂꯞ ꯍꯦꯛ ꯊꯣꯛꯄꯒꯨꯝꯕ ꯄꯨꯂꯞ ꯍꯦꯛ ꯁꯥꯟꯅꯃꯤꯟꯅꯒꯨꯝꯕ ꯁꯤ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯑꯗꯨꯅꯅꯤ ꯂꯩꯉꯥꯛꯅ ꯁ꯭ꯀꯨꯜ ꯊꯤꯡꯕꯒꯤ ꯑꯆꯧꯕ ꯃꯔꯝꯁꯦ ꯑꯗꯨꯒ ꯃꯈꯣꯏꯗꯗꯤ ꯃꯈꯣꯏꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯆꯦꯟꯕ ꯆꯣꯡꯕ ꯑꯃꯒ ꯂꯣꯏꯅꯕꯅꯤꯅ ꯇꯣꯉꯥꯟꯅ ꯂꯩꯌꯨ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯁꯦ ꯑꯩꯗꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜꯂꯤ ꯑꯣꯏꯊꯣꯛꯇꯦꯅ ꯈꯟꯕ ꯑꯗꯨꯅꯅꯤ ꯑꯗꯨꯕꯨ ꯍꯥꯡꯉꯒꯗꯤ ꯃꯁꯥꯅ ꯑꯣꯖꯥꯁꯤꯡꯅ ꯁꯥꯇ꯭ꯔꯁꯤꯡꯗ ꯃꯈꯣꯏ ꯍꯦꯕꯤꯠ ꯑꯣꯏꯅ ꯗꯤꯚꯦꯂꯞ ꯇꯧꯅꯕ ꯐꯖꯅ ꯇꯥꯛꯄꯤꯗꯅ ꯆꯪꯕꯗꯨ ꯁꯨꯃꯥꯏꯅ ꯆꯪꯉꯣ ꯑꯗꯒꯤ ꯉꯥꯏ ꯂꯩꯇꯥꯔꯦ ꯃꯃꯥ ꯃꯄꯥꯅ ꯊꯤꯜꯂꯛꯄꯗꯗꯤ ꯅꯪ ꯁꯤ ꯂꯧꯔꯦ ꯁꯤ ꯆꯪꯉꯣ ꯃꯊꯪ ꯇꯧꯗ ꯅꯠꯇꯅ ꯄꯨꯂꯞ ꯆꯪꯕ ꯄꯨꯂꯞ ꯊꯣꯛꯄ ꯑꯣꯖꯥ ꯑꯃꯅ ꯂꯩꯔꯤꯉꯩꯗ ꯑꯣꯖꯥ ꯑꯃ ꯆꯪꯉꯒ ꯁꯦꯟꯅꯕ ꯑꯗꯒꯤ ꯌꯥꯝ ꯃꯗꯨ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯌꯨꯝꯗ ꯐꯥꯎꯕꯗ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕꯁꯤꯗ ꯁ꯭ꯀꯨꯜꯗ ꯇꯧꯔꯛꯄꯁꯤ ꯍꯣꯏ ꯁ꯭ꯀꯨꯜ ꯈꯔꯗꯗꯤ ꯀ꯭ꯂꯥꯁ ꯃꯁꯤꯡ ꯍꯟꯊꯗꯅ ꯑꯗꯒꯤ ꯁꯤꯠ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯅ ꯇꯧꯋꯤ ꯑꯗꯨꯕꯨ ꯃꯗꯨꯁꯤꯡꯁꯦ ꯑꯆꯧꯕ ꯑꯉꯥꯡꯁꯤꯡꯗ ꯍꯥꯟꯅ ꯇꯧꯔꯤꯁꯤꯅꯤ ꯑꯉꯥꯡ ꯃꯆꯥꯗꯗꯤ ꯃꯗꯨ ꯀꯣꯂꯔ ꯑꯃ ꯂꯥꯏꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯋꯥꯍꯪ ꯍꯪꯕꯤꯌꯨ ꯁꯥꯔ ꯀꯩꯅꯣꯅꯦ ꯑꯩ ꯈꯣꯡꯖꯣꯝ ꯊꯥꯄꯟꯕꯒꯤ ꯍꯦꯃꯟꯇꯅꯤ ꯁꯥꯔ ꯍꯦꯃꯟꯇ ꯇꯥꯛꯄꯤꯌꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯛꯆꯜꯂꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯅꯤꯄꯨꯔꯁꯦ ꯁꯔꯨꯛ ꯌꯥꯔꯤꯕꯅꯦꯕ ꯑꯗꯨ ꯉꯁꯥꯏꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯔꯣꯟ ꯇꯥꯈꯤꯕ ꯑꯉꯥꯡꯁꯤꯡꯗ ꯇꯧꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯤꯌꯔꯁꯦ ꯀꯗꯥꯏ ꯐꯥꯎꯕ ꯃꯃꯥ ꯃꯄꯥ ꯌꯥꯎꯗꯅ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯒꯦ ꯅꯠꯇ꯭ꯔꯒꯅ ꯁꯛꯁꯦꯁ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯈꯪꯖꯅꯤꯡꯏ ꯍꯣꯏ ꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯑꯔꯣꯏꯕ ꯋꯥꯍꯪ ꯑꯣꯏꯅ ꯗꯣꯛꯇꯔ ꯑꯉꯥꯡꯁꯤꯡꯒꯤ ꯀꯦꯌꯔ ꯀꯃꯥꯏꯅ ꯂꯧꯕꯤꯒꯦ ꯑꯁꯤꯕ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤꯡꯗ ꯅꯥꯔꯤꯁꯦ ꯁꯦꯔꯤꯌꯁ ꯑꯣꯏꯗꯦ ꯑꯌꯥꯝꯕꯅ ꯃꯥꯏꯜ ꯈꯛꯇꯅꯤ ꯍꯣꯏ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯑꯃꯅꯤ ꯑꯗꯨꯝ ꯌꯥꯎꯏ ꯁꯤꯗꯁꯨ ꯑꯃ ꯃꯤꯡ ꯆꯟꯗꯅ ꯂꯩ ꯉꯔꯥꯡ ꯗꯤꯁꯆꯥꯔꯖ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯗꯅ ꯂꯩ ꯅꯤꯃꯣꯅꯤꯌꯥ ꯐꯥꯎ ꯗꯤꯚꯦꯂꯞ ꯇꯧꯏ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯉꯥꯡꯗꯨꯒꯤ ꯆꯍꯤꯒ ꯆꯥꯟꯅꯅꯕ ꯐꯖꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯃꯥꯒꯤ ꯀꯥꯞꯐꯝ ꯊꯣꯛꯄ ꯔꯨꯇꯤꯟ ꯏꯝꯃꯨꯅꯥꯏꯖꯦꯁꯟ ꯇꯤꯀꯥ ꯊꯥꯗꯣꯛꯄꯤꯗꯅ ꯑꯉꯥꯡꯗꯨ ꯃꯥꯒꯤ ꯂꯨꯕ ꯅꯥꯟꯕ ꯍꯦꯕꯤꯠ ꯂꯩꯍꯟꯗꯅ ꯑꯗꯨꯒ ꯑꯉꯥꯡꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯥꯛꯁ ꯎꯞꯇꯅ ꯈꯨꯠ ꯁꯥ ꯍꯥꯝꯕꯤꯗꯅ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯗꯅ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯒꯗꯤ ꯃꯄꯥꯟ ꯊꯣꯛꯄꯤꯗꯕ ꯁꯤ ꯃꯌꯥꯝꯁꯤ ꯇꯧꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯗ ꯂꯥꯛꯄꯒꯤ ꯆꯥꯡꯁꯦ ꯍꯟꯊꯗꯣꯏꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯑꯉꯥꯡꯁꯤꯡꯗ ꯀꯣꯚꯤꯗ ꯅꯥꯕ ꯌꯥꯎꯔꯛꯇꯨꯅ ꯁꯣꯛꯍꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯤꯗꯤꯌꯥꯇ꯭ꯔꯤꯛꯁ ꯖꯦꯅꯤꯝꯁꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯗꯤ ꯍꯦꯗ ꯂꯣꯏꯅꯅ ꯑꯦꯗꯤꯁꯅꯦꯜ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯖꯦꯅꯤꯝꯁ ꯑꯣꯏꯅꯁꯨ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒ ꯄꯤꯗꯤꯌꯥꯇ꯭रिꯛ ꯁꯦꯟꯇꯔ ꯑꯣꯐ ꯑꯦꯛꯁꯦꯂꯦꯟꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯅꯟꯗꯩꯕꯝ ꯀꯥꯃꯦꯁꯣꯔꯅ ꯋꯥꯐꯝ ꯀꯌꯥ ꯇꯥꯛꯄꯤꯈꯤꯕ ꯗꯣꯛꯇꯔꯕꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ